ngarang numidang athengba matamda Janimski VRDL da COVID-19 gi sample test tawbada mioi manga positive oiba thengnakhre. Positive oiraba mioi manga mak ase Imphal East district dagi ngaktani amade makhoi khudimak atopa state singdagi halakhiba ngaktani hairi. Ngasi aikoina thausadriba loktak padasi matam amadadi isingi amata ngairba pambai ama oirakpa yai matam leiringaida loktak kalhausi natrabadi tungi mirolna aikoibu wakhal yaudaba mirol amagum uhauragani haina ngasi second MR gate manakta leiba secure office building complex ki second floor da leiba loktak development authority LDA office ta pangthokhiba forest and environment sericulture minister Awangbo Nyumai okpagi thoramda forest and environment sericulture minister Awangbo Nyumai na phungdokrai Arambam Samarendra Laikhidabagi Chahi Kun Surakpagi Thoram ngasi Khurai Nandaibam Laikai da leiba Social Standard Club ki sanglenda pangthokrai Arambam Samarendro Memorial Trust amadi Social Standard Club ani pullaga senba thoram aduda lamdam masigi masak naiba mioi sing lup kaya gi luchingba kaya na saruk yakhi Ngasi ayuk pung mapalom tapa matamda Imphal More lambi ki khudeng thabida leiba gari check post ta kun shuba Assam Rifles na More romdagi thorakpa angauba machu ki Hyundai Creta car da lakpa nupi ama yauna punna mioi ahumdagi lupa crore kaya gi mamal oigadaba brown sugar packet chani ka hufutare ka kona na fare Fairjol amadi Churachandpur district ta hangliba tongan ba quarantine center anida chatliba tha sigi tareta center asida leiba mioi mari ka konana atopa mioi khara center manungda leiringaida ngakna chatkadaba SOP thugai bagi damak district police na fagat khrai